Sigi process se tawbada kilometer amagi magi capacity ni hujik oina trial batch oina ahamba sigi Mahabali road sida tawjabani adugi matung inna kilometer ro khoina capacity de hengat pangam gadang ngamoidra adu yingjagani first phase se koi Sanjenthong dagina Thumbuthong bauti tawjar makata si production tawbira koi maka electric mayum gaujai aise AMR India Limited ki engineer amani akoina paikaliba hujiki thabak se Manipur PWD ki Makada Pakachaba Murdamip Urban Roads ki Makada Pakachaba project ni sida hujik akoi ki Mahabali Rambi sida tauriba process se anauba technology FDR haina kauba full depth reclamation kauba process amani sije Manipur da ahamba oiba technology sizinabani sigi process se kaino haibada hanagi lambi da anauba level wangkhatanaba process ni sije environmental friendly zu oi adudagi magi process se timeline se pick pana akoi da su sizna bagi matam se thuna hengali sigi process sida ahamba da hana lai jaramba existing layer se akoi na tawkhairaga stabilizer cement kumba adu chemical hapsalaga keno tawdoine laying tawdoine sigi laying se curing se 3 to 7 days ki manungda adum chatpa khotpa yarni sigi mathak sida akoi hanagi adum layer DBM natraga BC adum lakjagani sigi process se tawbada kilometer amagi magi capacity ni hujik oina trial batch oina ahamba sigi Mahabali road sida tawjabani adugi matung inna kilometer ro khoina capacity de hengat pangam gadang ngamoidra adu yingjagani first phase se koi Sanjenthong dagina Thumbuthong bauti tawjar makata si production tawbira koi makata na akoi jaga jaga project Imphal manungda leiba Imphal East Imphal West da leiba jaga jaga da akoina FDR sigi technology se mafam jaga jaga da chanab jaga da akoi sizna bagani aduga sigi magi akoi sigi Mahabali gi oina di sigi width se akoi 3 meter muk pakani FDR na akoina tawdogi magi depth se 300 mm ko adugi mathakta magi layer sami layer DBM BC adugi layer twan lakini joint venture akoi is AMR India Limited plus Aircon haina koi joint venture kainogi PWD akoi sir chief engineer sir Vishwajang Chandra ki makhada tawjab si kana base hanagi existing layers ina akoi gi lambi se riverbed ta turena ising chendhabi matung ina lambi sumjum namtharakpa sigi sina akoi gi bitumin sina bai mahuta cement sinaraga lambi sida keno stabilizer oina mix tawraga sinaba aduna magi strength se sine hena hana leramba existing du dagi hena kankhat safety se akoi kenogi PWD ki makhagi directive oina akoi jaga jaga safety ki barricading adu dagi caution tape hapagi thabak su paikhat chari sigi news ki khutang du so koina hijing badi public ta su khara responsibility yauna yengbisi khajal lemba poto lokthok tabida ya keno gyan tanana dum keno to minasi